Doctor Ahum Quarantine Toukhre JNIMS PG Tauriba Mahiroi Ahum Quarantine Townaba Ngarang JNIMS ki Medical Superintendent Professor T Rajena order ama thokre JNIMS COVID-19 Control Committee amasung Head of Department sing amadi Director yauna ngarang ayuk pung 10 da phamkiba emergency mifam amada PG Tauriba Doctor Ahum adu tongan ba center da quarantine townaba warep lawkhibani Quarantine Tauragaba Doctor Ahum adudi surgery da PG Tauriba Doctor Bisakha medicine da PG Tauriba Doctor Ramji amasung surgery da PG Tauriba Doctor Pintoni Doctor Bisakha Hauzik Faculty Block A gi ground floor da leivani Mahak ladies hostel gi top floor da quarantine tawgani Doctor Ramji na Hauzik PG hostel block C da leivani Mahak na state quarantine center oidiba youth hostel Khuman Lampak da quarantine tawgani Doctor Pinto na Hauzik mamaga pong lambida asan babaragi ka amada leibani Mahak amasung mahaki apogpi animag Khuman Lampak youth hostel da kudakta quarantine tawnabag marilenaba singna thakinabag ngarang thokiba order aduna khangali loina na to papawa mana Assam na Manipurgi Tangai fadaba potlam pusillakpa thingkhre Manipurgi miyam na sizinagaba Tangai fadaba potlam sing pusillakpa gari sing Assam police na thingzilaga thamkhre haina Jiribam district ki SP na Manipur lenga ki marilenaba singda cherol ama tharaktuna khud thingzin binaba khangalakre Jiribam dagi phangba pauna hai Tangai fadaba potlam puba gari sing changhan biraknaba SP asina kayarak hana Assam gi marilenaba singda wakatpada makhoina tabiba leitre Maramaduna wathok asi lengak na pungning changhogdragadi pot pusillaktabadagi awaba mayok narakani haina lawre